ngasi phone ki tuan tuan ma manipuri si phone sing digi maroi be ipau sing khonga charakana manipur top channel gi me ki digi ma'am da share to jama su ma'am hoji ngasi share to jugudri ba si share to jugudri ba video si manipur gi wang mar thoki ba thodo to maroi ba ipau sing worldwide to thok sing lokha charakana ma'am da share to jabni han boy na ma'am Russia ma su hoji hoji America ga lainari ba mari saunarak pigi mari masang tang ma'am da share to jaram gi ngasi thoki thodo thok sing da US President Joe Biden Mihat pa Putin mahai phangani haina sairubagi Russia na inboy kauthokre US President Joe Biden Russia gi President Vladimir Putin bu Mihat pani masigi mahai phangani hairubadagi Russia na US ta lairiba makhoi gi inboy kauthokre haina official source aman phongdorakli US President Joe Biden Russia gi President Putin bu Mihat pani amadi election da khut thingjin khibagi damakta mahi soidana phangani hairubadagi anauba America gi president asiga ahanba diplomatic crisis mayunare ABC News ka sadakhiba interview amada Biden US intelligence na reporter English singaniga kungi November thara pangthokiba election mahna president gi candidate ohiba matamduna Russia gi president Putin akaiba pinaba madi Donald Trump mai pakna bo hona ki hairiba adugi matangda marik sumbo wapam phongdoknaba taksin khibada pakum piraduna Biden na wapam adu phongdokhibani hauji masagi sei humdra ga nipan suraba Biden na haikhiba Putin na satakhiba thawong sing adugi damakta mana soidana fangani Russia ki President Putin bu opposition leader Alexia bu Huu Pijanaba hukum tauki haibadugi maral siraba asigi mari lainana hangkhibadadi Biden na Putin bu Mihat pani haina phongdokhi US Commerce Department gi maikai digi nabal ne Huu Pijabagi wathok mari lainana export tawbuda athingba thamlagani haina lauthokhiba sairakta Joe Biden gi wafam asi phongdokhibane Russia na di makhoi gi US ta lairiba inboy bu kauthokre adumenama State Department na Moscow da lairiba makhoi gi ambassador kauthokpa leitri Washington da lairiba Russia gi ambassador Anatoly Antonopu Moscow da laklaga wari sanana bataksinkhre loinana kari karamba khongthang sing paikhat kadagi haibigi matangna khanaragani haidi Russia gi foreign minister Sergei Rasakobandi US amadi Russia ga lainariba mari asi hena khudong thiningai oiba phibam amada laklagani State Department gi maikedi gi pikiba wafam amadadi Russia na satharagli thawong sigi matangda haikibada United States na Russia gi maikedi gi singnaragli thawong sing asi kupni yingsili US ki oinadi Moscow da lairiba makhoi gi inboy makhata na thamduna I pau phawdok phawjin tawnaraga lana lauduna bagi thawong singi matangna khana nainaragani haireba pawmusu ngaji phone ki basi phone singna maruiba pawam oina phonari masu myam horin pawlu silakpin hajauji Myanmar sathariba anauba I paw update sing shoidana pijarake amasu paw simrak that poina topa maparam na topa paw khatang myam na hapsarange myam na futaminasi Tanzania gi president covid nare Tonga sandorakhiba sairakta laikhidre Tanzania gi president covid nare tonga sandorakhiba sairakta masagi sei humfuga mathoi subuda laikhidre haina official source amana phongdorakli Tanzania gi vice president Samia Suluhasna Telebinda pihiba warol amada phongdorakli yumsagaisa numita president Jauru Marufuli laikidre haukiba sayol anirom gi matam asi mapan da thulako ukidre amadi ma ki haksel gi maram da tonga kya masu sandoraki mamang sayol da opposition politician singna president Jauru Magufuli COVID-19 nare habigi wafam ama sandoraki adomenama wafam sapsana confirm tawkide Jaurun Murufuli Africa gi oina COVID-19 virus ki laina sandokpa asigi matangna thengnanaba hotnabada laitin khurumba madi manama singi hidak langthak ta thajaba miyoi singi manung amane virus asi thengnanaba gi damakta ishor gi maphamna thawni janaba amadi manama singna chingba sijinaduna steam theragi sathanaba takshilamba miyoini ngasidi aikhoi gi thawna faraba lusingba ama laikidaba si thamoi sokna nuaitaba poi Republic of Tanzania ki president Johan Magufuli laikidaba si thamoi sokna nuaitaba phawi haina vice president Hasna na pikiba warol amana phongdoragli leba si goina numit marini gi awab phongdokani lakhokhibaga loinana jati gi phiral tangkhai singtharaga pahelagani hairi Tanzania ki constitution matung inadi
Hasana numit kunga marinigi matamasigi manungda anoba president oina wasak lauragani amadi Magufuli sahi mangagi tamgi lemhoriba saruk singado vice president aduna puragani haukiba sayolda Magufuli sahi mangagi tamasi haukibani February gi tang kunga tereta Magufuli aroiboina miyam mamangna thulapu ukhi Prime Minister Kasim Mazawali wana mamang sayol fundo kibu wafam amada president masa maufana lady amadi thabakana suri haikibani president gi masana re habigi tonga sandor kibadu tonga ni hari edominama opposition leader Tundu Lisunadi Magufuli COVID-19 virus nabadagi Kenya lebo hospital amada laikatnari hari Tanzania da COVID-19 sandorakiba sida Magufulina miyambu search amadi mokta satuna miyambu laina asidagi kanbinaba ishori mafamda taksinkibani Chris ke haksangda devilna kaidawnungdusu hingba ngamloi mai sakthektuna sikhigani haiba wafam phongdokibani Tanzania da COVID-19 nasi mamang saigi June thada free oire haina lauthoki zati asina ishori mafamda thaunizakiba matung numit humni matung tarakpada Tanzania na virus asi leitri haina declare tawkibani adumainama marks upamadi test tawbagi matangdadi karemnaba utkibaga loinana yumthangnaba laibaksina COVID-19 virus thingnanaba hidak langthak sijunabagi khongthangsing paikhatkibadu karemnaba utkibani Africa da leba laibaksin kayamana mafam asida laktuna sanaba chinjak laigani makhoigi economy thingjinjaba maram oiraga Africa gi laibaksing asi masana wahanjarabani haiba wafamsing phongdoknaramkibani Tanzania gi oiradi mamangsagi me thadagi horo COVID-19 case gi matangna phongdokramkidre amadi government asu hidak laibi wafamda yakidabani haiba pawmus phonakhi Loisilakpoina miyam hauzik Myanmar gi oiba ipawng tang update pijaramge military lengakna Aung San Suu Kyi gi mayokta case pakthok sakthok hananaba corruption gi maran sing sijinari Myanmar gi February amagi kuodugi matungdagi phaduna thamlakhibi state councillor do Aung San Suu Kyi bu corruption gi maral sina bo honagani haina military council ngarang March taraga turukta laksokre military subnam lainga asigi khongthang asi businessman maung wekna Aung San Suu Kyi gi mayokta nauna sirakibu maral sing mari lainai Sayipahing Construction and Development Company gi mapung mawong wek draki searching da hana zela thamkrabani amasum military gi inner circle gi members singa yamna naknaba mari sing lainabigi khangnaraba miyamani English singani ga taraga ni pan gi English singani ga kun phawgi marakta Aung San Suu Kyi ga unahiba thaudok marida sen thanna hapa envelope sing da US dollar 5,50,000 hena mahakna Suu Kyi da piki haina maral siba mawong wave ki recorded statement amana military na salaiba media na sandorakhi video statement aduda mahakna mangonda sel adu piba matamda akoibada kanagum amata leite haiki Myanmar gi hanagi military lenga adugi makhada maung wek na hanagi intelligence chief kin yauna military general kayamarumga mari lenaki Mak English nga nipana draki maral sing say taraga mari jail sayrak piki adubo military na ngaklo piba unit Solidarity and Development Party na lewa asibu pan kiba matam English nga niga taraga marida jail lagi thadokhi mahak thadok laba matungda mahak na Sayipahing Construction Company lingkhatkhi military official singa mahak mari lainariba adugi khuthangda makhal kyagi business salaikhi Maung weki launabi nupi adusu hanagi military administration adugi makhara yangon gi hanagi minister su oiramkhiba military na hapkiba vice president min swagi makuragi masanupini hauzik lengak paibadigi tantokraba National League for Democracy NLD gi yangon region chief minister phayo mini thaina Aung San Suu Kyi da dollar lakh taruk amasum sana kilogram taraga mathoi hena piki haina ku council na March taraga mathoi da laktokhi Chief Minister aduna sen amasum sana adu state councillor da kari maramgi pikibano haibadudi laukthokpa aduda maram pikide hairiba phansing adu pegoda ama sanabagi pirakpa donation singni haina Myanmar nauda makok thongba NLD lusingba aman haiki makoina Aung San Suu Kyi gi mingset lekha tahananaba masi semjinanaba honarakhibani adubo madu asum manate haibisi miyamna hanana mayek singna khangi haina official amana haiki Daukinsi Foundation amasum affiliate project ama oiriba la yaung tau academy busu miyam gi phan manghan bagi military na
maral siri foundation adu Aung San Suu Kyi linkhatkibani amasuk magi laikhidrabi mamagi mingda thonkhibani hainasu pau sina makhatana phongdoragli and thank you.